थमलिबा थमोइगी पुकनिंग कनादसु तमथोक्ता कनादसु लिथोक्ता असुमना फोन दु कक्लगा हाइरक्लमी माना करी राइट पुलैदना अहिगी इमानी काइना हाइजा साइन खोंदिने असी हाइना अमुक फोन दुगी कॉन्टैक्ट लिस्ट चंगलगा याम्बुंग सौरा विथ एंग्री इमोजी थाबददा खपी अदुना नंगे तौबदा ngai hak leplaga wakhal tawi ai bu monda phone tawraga haisirane hairageda mana chatpa chatabaduna magi apambani asi haina number atuda namsanduna call tawi hapliba dialer tono dusu salaklami ngai asumna salakla kanda phone adu receive tawraklami hello hairakliba makhol adu tabada chanu hafetingakna phone adu bom amo manakongdagi puthoroktuna yengi adubu mahakna tawrabliba number adudi chumi aduga karigi nupi makholna haina ngakliban adubu maha gyan tare madudi mapuroibagi manakta jolly leire haipasi maramdi khonjal asi mahakna yamna toina takiba mani mahaksu asumna hairaklami hello yamong mulai tabra phone dagi nupi adusu kumlaklami laite मादी मीटिंग की थोखी कई है बनो हाँ चनुसु यामनो सित्तबगी मवोंदा हाइरक्लिबदु ताबदा खोइदौदि थिटले अदुबु मागी हाइफम थोकपदि हाइरक्लमी होरेन याम्बुंग थोलागा खरा तंबियो हयेंसे मकुबक्की बर्थडे पार्टी अमा लय हाइना जोलिसो सोमदा चनुना हारिबदु ताबदा हौना नो थोलक्तुना मादी आइगा हेंग थबा अमा लय aduna nangna thanta oina chala kai kandabada nangbo hannasu yengbidaba nupa asida adum naplai du tanro handaki akonbagi wahai du dadi chanu asawbana henduna phone du phatlauna kakthali jolisio somda tomthin nganbagi phone gi screen du da yawriba chanuna phone toraklambagi leiriba receive call history du kakthatuna machindagi su sonjari mappa gi badini kaina yambu nokningine ase haina amuk sunoli tanja du da maningdagi tomthingan bana khitang haktok tawba khonjel da haireklami kana ge ya ba yawrgana nang sida changai se ha jolis tomthingan bagi makhol du tabada noksin aduna phone adu tomthingan bana udringai da table atu da thamlaga mamai du da thortun haireklami yambo horendo wa du loiba nangde tomthingan mana fathatuna haireklami aige ayaba yawduna kanana yamungau haige ha joliso haireklibaduda oiraro haibasi khangduna mana he kaubadu oina kauraklami to horendo aikhoigi thainagi marup james to mana party ama classic hotel da nungdangi pung 3 adaida selleba aduna mana iga nangasu la ona pundabasu kuirin hari aduna horen chaluse haina haibulamani ngasai chanuna phone da hairakpa wafam adudi tomthingan bagi mafam da amata hairaktraga magi haigadaba dukha hairaklibani mi haiba mi sina fatrabadi hidak leite haibuduni mi gi nupina phone tawr ambagi call history fawba kakliba tomthingan bagi piklingai classmate friend jolly haisnami tomthingan basu wadu da duma haireklami chum kuire pundaba asidi chalurase asumna makhoi anina wari tawringai dur adugi manaktagi khitang changsilaktuna secretary hembana haireklami sir hayeng ase madam ge babung ge birthday party ma tawni hare aduda sir amadi madam ani ma lakna ba pawpire hembana hainba wadu tabada jolidi masado ipa pakatna tomthingan bada haireklami to horen thingnarase ai jare asi hairamduna yam thuna thoki tomthingan badi jolina hatho hatho tawba amadi pakhatpaduda kari tawrabana haina khalli kari gidi pakhatla mahangna aranba thaba ama tawrabanina tomthingan bana mangondadi chanuna hairakte na hairakladi soina batare haina mahak pakhatna chatkribani asumna pungdu chatkibana numidangi pung 3 taraklei tomthingan basu magi gari adu classic hotel gi mamangda khamlaraduna
ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯂꯛꯂꯒ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯔꯇꯤ ꯁꯤꯜꯂꯤꯕ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒꯤ ꯔꯨꯝ ꯅꯝꯕꯔ 64 ꯑꯗꯨꯒꯤ ꯗꯣꯔ ꯑꯗꯨ ꯍꯥꯡꯂꯒ ꯇꯣꯝꯊꯤꯟꯉꯥꯟꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯗꯣꯔꯗꯨꯅ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯍꯧꯔꯤ ꯊꯥꯔꯝꯂꯤꯕ ꯄꯥꯔꯇꯤꯗꯨꯒꯤ ꯗꯤꯁꯀꯣ ꯁꯣꯡ ꯑꯃꯗꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯃꯥꯒꯤ ꯄꯦꯔ ꯄꯦꯔ ꯁꯦꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯋꯣ ꯖꯒꯣꯏꯕꯨ ꯁꯥꯕꯋꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯑꯎꯕ ꯃꯤꯅꯗꯤ ꯑꯗꯨꯃ ꯈꯪꯂꯒꯅꯤ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯂꯛꯇꯨꯅ ꯃꯇꯝ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯒꯤ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯆꯤꯡꯈꯠ ꯆꯤꯡꯊ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯖꯣꯂꯤꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯇꯣꯝ, ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯃꯆꯤꯟꯗꯨ ꯈꯤꯇꯪ ꯆꯤꯡꯈꯠꯇꯨꯅ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯇꯧꯔꯤ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯐꯣꯟꯗꯨꯕꯨ ꯁꯀ꯭ꯔꯤꯟ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯕꯥꯒꯤ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤꯅꯦꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤꯗꯤ ꯈꯪꯕ ꯍꯥꯜꯂꯝꯒꯅꯤꯗ꯫ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯔꯣꯏꯗꯣꯏ ꯖꯥꯠꯂꯕ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯤꯕꯨ ꯃꯊꯟꯇ ꯆꯠꯀꯦ ꯀꯥꯏ ꯈꯜꯂꯤ ꯖꯥꯠꯂꯕ? ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯁꯤꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯅꯤ ꯀꯥꯏꯅ ꯈꯪꯗꯅ ꯂꯩꯈ꯭ꯔꯖꯥꯠꯂꯅꯦ? ꯑꯁꯨꯝ ꯍꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯗꯨꯁꯨ ꯁꯤꯞ ꯑꯅꯤꯔꯛ ꯆꯤꯡꯁꯤꯜꯂꯤ꯫ ꯋꯥꯏꯟ ꯒ꯭ꯂꯥꯁ 2-3 ꯈꯛ ꯊꯛꯄꯗ ꯉꯥꯎꯕ ꯇꯣꯝꯊꯤꯟꯉꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯏꯟ ꯒ꯭ꯂꯥꯁꯁꯤ 5ꯃꯨꯛꯇꯤ ꯁꯨꯔꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯈꯔꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯒꯦ ꯍꯥꯏꯅ ꯖꯣꯂꯤꯅ ꯏꯀꯦ ꯀꯦꯁꯤꯟꯅꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝ, ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯅꯪ ꯏꯇꯟ ꯇꯟꯅ ꯎꯏꯗ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨꯗ ꯑꯗꯨꯃꯛ ꯆꯤꯡꯈꯠ ꯆꯤꯡꯊ ꯇꯧꯔꯤ꯫ ꯖꯣꯂꯤꯁꯨ ꯍꯟꯗꯛꯇꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯉꯥꯊꯔꯛꯂꯒ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯑꯝꯇ ꯈꯪꯂꯛꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯔꯁꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯄꯤꯔꯨꯗꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯍꯣꯁ ꯑꯣꯏꯔꯤꯕ ꯖꯦꯝꯁꯇ ꯃꯔꯣꯜꯗꯨ ꯈꯤꯇꯪ ꯌꯨ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯉꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩ ꯍꯜꯂꯒꯦ, ꯕꯥꯏ꯫ ꯖꯦꯝꯁꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯚꯥꯏ? ꯉꯥꯛꯇꯪ ꯂꯩꯈꯤꯁꯤ ꯀꯩꯅꯣ? ꯅꯪ ꯊꯥꯏꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯀꯣ? ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯃꯗꯨꯗ ꯃꯆꯤꯟꯗꯨ ꯈꯤꯇꯪ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯚꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯩꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗꯨ ꯍꯥꯏꯔꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯖꯣꯂꯤꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯊꯟꯇ ꯈꯣꯏꯗꯧ ꯊꯤꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯦ꯫ ꯆꯅꯨꯗꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯌꯦꯡꯂꯤ꯫ ꯑꯗꯨꯗ ꯃꯦꯟ ꯗꯣꯔꯗꯨꯗꯒꯤ ꯕꯦꯜ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯃꯗꯨꯗ ꯍꯥꯡꯇꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯃꯁꯥꯗꯨ ꯂꯦꯞꯆꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯏꯔꯨꯅꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯅꯨꯕꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯈꯤꯇꯪ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯅꯨꯗ ꯉꯥꯊꯔꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛ ꯇꯣꯝꯊꯤꯟꯉꯥꯟꯕꯕꯨ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯔꯁꯨ ꯋꯥꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯕꯨ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯕꯨ ꯍꯤꯞꯍꯜꯂꯒ ꯃꯥꯅ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯄꯥꯕ ꯑꯃ ꯃꯍꯥꯛꯅ ꯁꯨꯞꯆꯤꯟꯕꯤꯗꯨꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯆꯅꯨꯒꯤ ꯃꯈꯨꯠꯄꯨ ꯐꯥꯔꯛꯇꯨꯅ ꯃꯥꯒꯤ ꯃꯊꯥꯗ ꯆꯅꯨꯕꯨ ꯂꯥꯛꯇꯨꯅ ꯆꯤꯟꯁꯤꯜꯂꯤ꯫ ꯆꯅꯨꯁꯨ ꯉꯥꯛꯄ ꯉꯝꯍꯧꯗꯅ ꯃꯁꯥꯗꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯁꯥ ꯐꯔꯕ ꯊꯕꯥꯛ ꯑꯗꯨꯗ ꯎꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ
ꯉꯥꯛꯄ ꯉꯝꯍꯧꯗꯅ ꯆꯅꯨꯅ ꯎꯞꯁꯤꯟꯈꯤꯕꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡꯗ ꯆꯅꯨꯒꯤ ꯃꯥꯏꯊꯣꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅ ꯇꯥꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯋꯥꯁꯨ ꯉꯥꯡꯅꯗ ꯆꯅꯨ ꯑꯃꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯐꯥꯎꯕ ꯆꯨꯊꯣꯛꯅꯗꯅ ꯌꯦꯡꯅꯗꯨꯅ ꯂꯩꯕꯅ ꯆꯤꯟꯕꯥꯜ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯑꯍꯥꯡꯕ ꯃꯍꯥꯛꯁꯨ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡ ꯆꯅꯨ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯇꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯒꯤ ꯃꯁꯥꯗꯨ ꯍꯧꯒꯠꯂꯛꯂꯒ ꯌꯥꯝ ꯊꯨꯅꯃꯛ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ 3rd ꯐ꯭ꯂꯣꯔꯒꯤ ꯂꯦꯐ ꯀꯣꯔꯅꯔꯗ ꯂꯩꯕ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯆꯅꯨ ꯊꯨꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯔꯤꯕ ꯕꯦꯁꯤꯟ ꯑꯗꯨꯗ ꯏꯁꯤꯡ ꯂꯧꯗꯨꯅ ꯋꯥꯁ ꯇꯧꯊꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯁ ꯇꯧꯕ ꯂꯣꯏꯔꯒ ꯕꯦꯁꯤꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯞꯂꯤꯕ ꯃꯤꯔꯔ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯃꯆꯤꯟꯗꯁꯨ ꯁꯨꯝꯖꯔꯤ꯫ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯑꯩꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯌꯥꯝꯕꯨꯡꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯗꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯨꯟꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯀ꯭ꯂꯦꯔꯣ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯕ꯭ꯂꯦꯛꯀꯤ ꯀꯥꯔ ꯑꯃ ꯈꯥꯝꯂꯔꯗꯨꯅ ꯄꯥꯔꯇꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯪ ꯏꯪ ꯂꯥꯎꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯤ ꯃꯥꯏꯊꯣꯡ ꯑꯣꯏꯕꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯌꯦꯡꯐꯝꯁꯨ ꯉꯁꯤ ꯆꯅꯨꯗ ꯑꯣꯏꯔꯔꯦ꯫ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯆꯪꯂꯛꯂꯤꯕ ꯆꯅꯨꯕꯨ ꯎꯕꯗ ꯃꯤꯠꯌꯦꯡ ꯂꯣꯏꯅ ꯊꯝꯅꯔꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯃꯤꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯍꯥꯏꯕꯁꯤ ꯈꯪꯉꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯁꯨꯝꯅ ꯆꯪꯂꯛꯄꯅ ꯎꯕꯗ ꯑꯀꯤꯕ ꯃꯥꯟꯕ ꯃꯈꯩ ꯀꯦꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯍꯣꯁꯅꯤ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯃꯃꯥꯇꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯁꯨ ꯆꯅꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯂꯥꯛꯑꯦꯗꯅ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯆꯅꯨꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, ꯕꯕꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯂꯥꯛꯇ꯭ꯔꯗꯤ ꯕꯕꯥꯅ ꯋꯥꯔꯧꯔꯣꯏꯗ꯭ꯔꯣ? ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯆꯅꯨꯒꯤ꯫ ꯃꯗꯨꯗ ꯃꯃꯥꯇꯣꯟꯗꯨ ꯏ ꯍꯥꯏꯒꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯅ ꯐꯥꯊꯖꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯆꯅꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯞꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯅꯊꯟꯇ ꯂꯥꯛꯏꯁꯦ RKꯒ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪꯅ ꯅꯅꯥ ꯑꯁꯨꯛ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯆꯅꯨꯁꯨ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯥꯒ ꯂꯥꯛꯇꯣꯏꯕ? ꯃꯥꯕꯨ ꯃꯈꯣꯡ ꯄꯥꯟꯗ꯭ꯔꯣ? ꯑꯩꯅ ꯃꯥꯒꯤ ꯃꯈꯣꯡꯒ ꯄꯨꯜꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯎ ꯂꯥꯛꯎꯅ ꯄꯨꯔꯛ ꯇꯥꯔꯦꯅꯦ꯫ ꯍꯟꯗꯛꯇꯤ ꯃꯃꯥꯇꯣꯟ ꯑꯗꯨ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯜꯂꯞ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯅꯉꯛ ꯑꯁꯨꯛ ꯍꯥꯏꯒꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯆꯅꯨꯗꯣ ꯑꯗꯨꯃꯛ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯇꯣꯟ, ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯅꯨꯡꯁꯤꯕꯤ, ꯅꯪꯅꯅꯦ ꯀꯔꯤꯒꯨꯝꯕ ꯈꯣꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯀꯥꯡꯈꯠꯂꯛꯑꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯁꯥꯒꯩ ꯉꯁꯤꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯦꯟꯊꯗꯣꯏꯁꯦ ꯏꯃꯥꯇꯣꯟꯅ, ꯃꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯃꯥꯇꯣꯟꯁꯨ ꯍꯟꯗꯦ, ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯈꯣꯡ ꯀꯥꯡꯒꯦꯔꯥ ꯀꯥꯡꯉꯣꯏꯔꯥ ꯁꯤꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯍꯧꯖꯤꯛ ꯌꯥꯔꯤꯕ ꯍꯥꯏꯕꯨ ꯅꯪꯅ RK ꯄꯨꯔꯛꯇ꯭ꯔꯕꯅꯤꯅ ꯃꯤꯅ ꯍꯪꯅꯔꯛꯂꯅꯤ, ꯀꯔꯤꯅꯣ ꯃꯌꯥ ꯅꯨꯄꯥꯁꯦ ꯃꯀꯨꯕꯣꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯛꯇꯦ ꯍꯥꯏꯅ? ꯑꯗꯨꯗꯤ ꯅꯪꯅ ꯆꯦꯟꯊꯍꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯁꯥꯒꯩꯁꯦ? ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯆꯅꯨꯒꯤ ꯃꯄꯥ ꯀꯦꯁꯣꯒꯤ ꯃꯔꯨꯞ ꯐꯩꯔꯦꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯔꯒ ꯐꯖꯕꯤ ꯔꯣꯖꯤꯅ ꯃꯈꯨꯠꯇ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯅꯨ, RKꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯑꯁꯤ 하이ꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯗꯥꯡꯗ ꯄꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯥꯛꯑꯣ, ꯎꯗꯕ ꯀꯨꯏꯔꯦ, ꯋꯥꯔꯤ ꯁꯥꯎꯁꯤ꯫ ꯑꯁꯤ 하이ꯗꯨꯅ ꯆꯅꯨ ꯃꯃꯥꯇꯣꯟꯗꯒꯤ ꯑꯃꯨꯛ ꯔꯣꯁꯤꯅ ꯄꯨꯊꯣꯔꯛꯂꯒ ꯃꯈꯨꯠꯇ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯔꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯕꯨ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯅꯝꯁꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯆꯥꯛꯄ ꯃꯅꯝ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯤꯗꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦ,
ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯣꯝꯊꯤꯟ ꯉꯥꯟꯕꯕꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯒꯦ ꯈꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯅꯨꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯅꯨ, ꯅꯪꯒꯤ ꯗ꯭ꯔꯦꯁꯁꯤꯗꯤ ꯍꯟꯗꯛ ꯑꯅꯧꯕ ꯂꯥꯛꯄ ꯗꯦꯁꯤꯡꯗꯣ ꯅꯠꯇ꯭ꯔꯣ? ꯑꯁ, ꯅꯪꯗꯤ ꯑꯥꯔꯀꯦꯅ ꯌꯥꯝ ꯂꯨꯅ ꯊꯝꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯅ ꯋꯥꯗꯨ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯇꯨꯅ ꯆꯅꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯑꯥꯔꯀꯦ ꯂꯥꯛꯇ꯭ꯔꯤꯁꯤꯅ? ꯅꯪ ꯅꯊꯟꯇ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯆꯅꯨ? ꯔꯣꯁꯤꯗꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯆꯅꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯅꯨ, ꯅꯪꯒꯤ ꯗ꯭ꯔꯦꯁꯁꯤꯗꯤ ꯍꯟꯗꯛ ꯑꯅꯧꯕ ꯂꯥꯛꯄ ꯗ꯭ꯔꯦꯁꯁꯤꯡꯗꯣ ꯅꯠꯇ꯭ꯔꯣ? ꯑꯁ, ꯅꯪꯗꯤ ꯑꯥꯔꯀꯦꯅ ꯌꯥꯝ ꯂꯨꯅ ꯊꯝꯂꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯅ ꯋꯥꯗꯨ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯇꯨꯅ ꯆꯅꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯑꯥꯔꯀꯦ ꯂꯥꯛꯇ꯭ꯔꯤꯁꯤꯅ? ꯅꯪ ꯅꯊꯟꯇ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯆꯅꯨ? ꯔꯣꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯆꯅꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ, ꯉꯁꯤꯁꯦ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅೋ ꯑꯥꯔꯀꯦ ꯂꯥꯛꯇ꯭ꯔꯤꯁꯤꯅ? ꯍꯟꯗꯛꯇꯤ ꯔꯣꯁꯤꯅ ꯆꯅꯨꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯗꯨꯅ ꯆꯅꯨꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯒꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ, ꯑꯥꯔꯀꯦꯗꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯅꯠꯇ꯭ꯔꯅꯦ? ꯅꯣꯏꯁꯨ ꯆꯅꯨꯗ ꯄꯪꯍꯥꯏꯗ ꯍꯥꯏꯔꯨꯔꯅꯨ꯫ ꯃꯤ ꯑꯆꯧꯕ ꯐꯦꯃꯤꯂꯤꯗ ꯌꯨꯝ ꯄꯥꯜꯂꯨꯕꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦꯅꯦ ꯅꯈꯣꯏꯕꯣ꯫ ꯆꯅꯨꯗꯨ ꯄꯥꯏꯔꯛꯂꯤꯕ ꯔꯣꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥ ꯂꯥꯛꯑꯔꯣꯏ꯫ ꯃꯥꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯕꯕꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯕꯅꯦ꯫ ꯆꯞ ꯃꯥꯟꯅꯩ, ꯏꯕꯥꯅꯤꯗꯤ ꯀꯄꯜ ꯍꯥꯏꯗꯣꯏꯔꯕꯅꯤꯅ꯫ ꯔꯣꯁꯤꯗꯨ ꯆꯅꯨꯅ ꯀꯔꯤꯁꯨ ꯈꯟꯖꯤꯟꯅꯗꯅ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯅꯨ, ꯑꯥꯔꯀꯦꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯎꯔꯝꯃꯤꯗ꯫ ꯑꯗꯨꯅꯔꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯪꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯒꯨꯟ ꯈꯪꯕꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤꯅ ꯈꯪꯕ? ꯅꯪꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯊꯤꯖꯤꯜ ꯂꯩꯔꯕꯣ? ꯆꯅꯨꯅ ꯑꯁꯤꯒꯤ ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯤꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ, ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩꯒꯤ ꯏꯒꯨꯟꯁꯤ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯂꯩꯌꯦꯅ? ꯑꯩꯒꯤ ꯏꯒꯨꯟꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯅꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯅꯨ, ꯔꯣꯁꯤ ꯑꯃꯗꯤ ꯑꯇꯩ ꯅꯨꯄꯤꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯣꯃꯣꯟ ꯇꯧꯅ ꯃꯈꯨꯠ ꯑꯅꯤꯅ ꯄꯦꯟꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯂꯦꯞꯇꯨꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯅꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁ, ꯀꯩꯅꯣ ꯃꯥꯅ ꯂꯥꯛꯏꯁꯤꯅ? ꯑꯩꯅ ꯍꯪꯕꯗ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏꯁꯨ ꯍꯥꯏꯗꯦ꯫ ꯃꯁꯤꯕꯨ ꯃꯀꯣꯡ ꯕꯦꯔꯥ ꯈꯔ ꯂꯩꯕꯖꯥꯠꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯒꯤ ꯃꯃꯥꯏ ꯅꯥꯀꯟꯗ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯈꯤꯇꯪ ꯅꯣꯟꯊꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯑꯩ ꯉꯥꯏꯔꯝꯗꯕꯤ ꯆꯠꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯆꯅꯨꯗꯨ ꯃꯤꯅ ꯇꯥꯈꯤꯅꯤ ꯈꯪꯅ ꯇꯞꯂꯞꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ? ꯇꯣꯝꯊꯤꯟ ꯉꯥꯟꯕꯗꯨ ꯆꯅꯨꯒꯤ ꯄꯥꯎꯈꯨꯝꯄꯤꯗ ꯃꯊꯃꯣꯏꯗ ꯃꯊꯟꯇ ꯈꯟꯖꯔꯤ꯫ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯅ? ꯑꯁꯨꯛ ꯑꯣꯠ ꯑꯣꯏꯔꯝꯃꯤꯁꯤꯅ? ꯃꯁꯤꯕꯨ ꯑꯩ ꯅꯠꯇꯕ ꯀꯅꯥꯃꯨꯛ ꯌꯦꯡꯒꯦ ꯈꯜꯂꯤꯖꯥꯠꯅꯣꯕ? ꯃꯁꯤ ꯑꯁꯤ ꯈꯟꯗꯨꯅ ꯆꯅꯨꯒꯤ ꯋꯥꯍꯪꯒꯤ ꯑꯣꯟꯅꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯆꯅꯨ, ꯏꯪꯕ꯭ꯔꯥ? ꯃꯣꯏꯒꯤ ꯍꯥꯞꯂꯤꯕ ꯑꯦꯁꯤꯁꯦ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯅꯥꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯀꯣꯠꯇꯨ ꯂꯧꯊꯣꯛꯂꯒ ꯆꯅꯨꯗ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯣꯁꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯀꯜꯂꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯅꯨ, ꯅꯪꯕꯨ ꯑꯥꯔꯀꯦ ꯂꯥꯛꯑꯣꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯂꯥꯛꯏꯅ? ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯈꯪꯂꯗꯨꯅ ꯆꯅꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯉꯔꯥꯡꯁꯦ ꯑꯩꯅ ꯆꯅꯨꯅ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯗꯅ ꯃꯥꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯥꯅ ꯃꯊꯟꯇ ꯆꯠꯈꯤꯕꯅꯤ ꯉꯁꯤꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤꯁꯦ꯫ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯥꯛꯄꯤꯌꯣꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤꯁꯦ, ꯅꯠꯇ꯭ꯔꯅꯦ ꯆꯅꯨ? ꯑꯁꯨꯝ ꯍꯥꯏꯅ ꯆꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯅꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ, ꯃꯤꯌꯥꯝ ꯃꯃꯥꯡꯗꯅ ꯍꯩꯈ꯭ꯔꯕ ꯃꯑꯣꯡ ꯃꯥꯟꯍꯟꯕꯁꯦ, ꯃꯁꯛꯁꯤꯒ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯀꯦꯁꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯄꯨꯟꯅ ꯂꯦꯞꯂꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫
ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯂꯥꯛꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯕꯕꯥ ꯑꯩ ꯇ꯭ꯔꯥꯐꯤꯛꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯌꯧꯔꯛꯄꯁꯦ ꯑꯗꯣ ꯑꯦꯅꯤꯋꯦ ꯍꯦꯄꯤ ꯕꯔꯊꯗे ꯃꯥꯏ ꯐꯥꯗꯔ ꯏꯟ ꯂꯣ ꯀꯦꯁꯣꯁꯨ ꯃꯣꯃꯣ ꯅꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯁ ꯋꯦꯜꯀꯝ ꯃꯥꯏ ꯁꯟ ꯏꯟ ꯂꯣ ꯃꯃꯥꯇꯣꯟꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯣꯏꯔꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯀꯣꯏꯅꯕꯁꯨ ꯐꯠꯇ꯭ꯔꯦꯗ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯌꯨꯝꯗ ꯅꯣꯏꯒꯤ ꯕꯕꯥꯁꯤꯅꯅꯦ ꯅꯣꯏꯕꯨ ꯁꯣꯟꯕꯁꯤ ꯃꯤꯁ ꯌꯥꯝ ꯇꯧꯈ꯭ꯔꯕ ꯆꯅꯨꯗꯤ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯃꯊꯃꯣꯏꯗ ꯈꯥꯔꯛꯂꯝꯃꯤ ꯁꯛꯂꯨꯅ ꯅꯤꯄꯨꯕꯤ ꯂꯤꯟ ꯑꯃꯣꯝꯁꯤꯗꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗꯨ ꯃꯅꯦꯝꯇꯣꯟꯒꯤ ꯋꯥꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯍꯣꯏ ꯃꯥꯇꯣꯟ ꯆꯅꯨꯅꯁꯨ ꯆꯠꯁꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯊꯕꯛꯁꯦ ꯃꯥꯏ ꯂꯩꯊꯣꯛꯄ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤꯗ ꯍꯣꯏ ꯑꯗꯣ ꯑꯩ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯔꯛꯑꯒꯦ ꯑꯗꯨꯅꯤ ꯂꯥꯛꯃꯤꯟꯅꯧ ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯏꯃꯥꯇꯣꯟꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯑꯃꯗꯤ ꯃꯃꯥꯇꯣꯟꯒ ꯄꯨꯂꯞ ꯃꯤ ꯂꯩꯇꯕ ꯖꯒꯥ ꯑꯃꯗ ꯊꯣꯛꯂꯛꯂꯝꯃꯤ ꯆꯅꯨꯅ ꯃꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯁꯤꯗ ꯄꯨꯊꯣꯔꯛꯏꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯒ ꯑꯦꯛꯇꯤꯡ ꯇꯧꯕꯒꯤ ꯗꯔꯀꯥꯔꯁꯨ ꯇꯥꯗꯦꯅ ꯃꯃꯥꯇꯣꯟꯗꯨ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯦꯄꯔ ꯑꯃ ꯆꯅꯨꯗ ꯄꯤꯔꯛꯏ ꯆꯅꯨꯁꯨ ꯄꯤꯔꯛꯂꯤꯕ ꯄꯦꯄꯔ ꯑꯗꯨ ꯂꯧꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯁꯛꯐꯝꯗꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯅꯪꯒꯤꯁꯦ ꯇꯣꯝꯊꯤꯟ ꯉꯥꯟꯕꯒꯤ ꯃꯇꯦꯡꯅꯤꯅꯦ ꯄꯥꯝꯃꯤꯁꯦ ꯃꯥꯅꯤ ꯑꯥꯔ.ꯀꯦꯒꯤ ꯃꯇꯦꯡꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯁꯂꯥꯝ ꯁꯥꯒꯩ ꯑꯁꯤꯒꯤꯗꯤ ꯃꯌꯥꯛ ꯅꯨꯄꯥꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯃꯗꯤ ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯃꯆꯥꯁꯤꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤꯅ ꯆꯅꯨꯗꯨ ꯍꯟꯗꯛꯇꯤ ꯏ ꯍꯥꯏꯒꯠꯂꯛꯇꯨꯅ ꯄꯦꯄꯔ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯀꯩꯗꯧꯉꯩꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯑꯩꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯉꯣꯟꯗ ꯍꯥꯏꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯄꯔ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯈꯤ ꯃꯃꯥꯇꯣꯟꯗꯨ ꯆꯅꯨꯅ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯅꯕꯣꯛ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯂꯧꯔꯨꯔꯤꯗꯣ ꯁꯤꯒꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤꯅꯦ ꯕꯦꯝꯃ ꯐꯖꯕꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯃꯖꯥ ꯇꯧꯔꯒ ꯂꯩꯅꯕ ꯅꯠꯇꯦꯅꯦ ꯆꯅꯨꯗꯨ ꯃꯕꯣꯛ ꯄꯜꯂꯒ ꯉꯥꯡꯉꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯆꯨꯝꯕꯅꯤ ꯅꯣꯏꯅ ꯑꯩꯕꯨ ꯂꯧꯕꯤꯔꯨꯔꯤꯁꯦ ꯅꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯒ ꯅꯛꯅꯅꯕ ꯁꯤꯟꯕꯅꯤ ꯈꯪꯉꯦ ꯑꯩꯍꯥꯛꯁꯨ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯕꯨ ꯉꯍꯥꯟꯅ ꯅꯕꯨꯛ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯤꯗꯨꯒ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ ꯋꯥ ꯌꯥꯝ ꯉꯥꯡꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯦ ꯁꯥꯏꯟ ꯇꯧ ꯑꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯣꯄꯤ 2 ꯂꯧꯔꯛꯂꯤꯕ ꯄꯦꯄꯔ ꯑꯗꯨ ꯑꯃꯅ ꯆꯅꯨꯅ ꯁꯦꯒꯥꯏꯈ꯭ꯔꯁꯨ ꯁꯦꯒꯥꯏꯗꯕ ꯑꯃꯗꯤ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯨꯛꯀ ꯄꯤ ꯆꯅꯨꯗꯨ ꯃꯕꯣꯛꯇ ꯑꯗꯨꯒꯨꯝꯕ ꯐꯖꯗꯕ ꯋꯥꯗꯨ ꯍꯥꯏꯕ ꯇꯥꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯠ ꯑꯞ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯕꯣꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯇꯣꯟꯗ ꯆꯩꯔꯛꯂꯝꯃꯤ